ꯑꯍꯥꯟꯕꯃꯛꯇꯗ News Live ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯡꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯏꯉꯦꯟꯒꯤ 12ꯅꯤ ꯄꯥꯟꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 13 ꯅꯣꯡꯃꯥꯏꯖꯤꯡ ꯑꯣꯏꯕ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯑꯃ ꯐꯤ ꯁꯥꯕꯤꯁꯤꯡꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯐꯤ ꯁꯥꯕꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯇꯔꯦꯡ ꯑꯃꯗꯤ ꯃꯁꯥ ꯌꯥꯝꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯣꯐꯔ ꯄꯤꯖꯔꯤ. ꯃꯁꯥ ꯑꯃꯗ ꯂꯨꯄꯥ 1,000 ꯄꯤꯖꯔꯝꯕꯗꯨ ꯁꯨꯞꯅꯇꯪꯒꯤ ꯂꯨꯄꯥ 900 ꯈꯛꯇꯪꯗ ꯊꯥꯗꯣꯛꯆꯔꯤ. ꯃꯣꯇꯣꯔ ꯃꯆꯥꯅ ꯂꯨꯄꯥ 2,000 ꯄꯤꯔꯝꯕꯗꯨ ꯍꯧꯖꯤꯛ ꯁꯨꯞꯅꯒꯤ ꯂꯨꯄꯥ 1,900 ꯈꯛꯇꯪꯗ ꯊꯥꯗꯣꯛꯆꯔꯤ. ꯃꯣꯇꯣꯔ ꯑꯆꯧꯕꯅ 3,000 ꯄꯤꯔꯝꯕꯗꯨ ꯁꯨꯞꯅꯒꯤ ꯍꯧꯖꯤꯛ ꯂꯨꯄꯥ 2,250. ꯁꯥꯏꯀꯜꯒꯤ ꯇꯔꯦꯡ 2,000 ꯄꯤꯔꯝꯕꯗꯨꯅ ꯁꯨꯞꯅꯒꯤ ꯂꯨꯄꯥ 1,500ꯗ ꯌꯥꯝꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯣꯐꯔ ꯄꯤꯖꯔꯤ. ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕꯒꯤ ꯑꯣꯏꯅ ꯍꯣꯝ ꯗꯦꯂꯤꯚꯔꯤ ꯑꯦꯚꯦꯂꯦꯕꯜ. ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯃꯤꯟꯅꯍꯧꯁꯤ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯕꯤꯅꯕꯒꯤꯗꯃꯛ ꯉꯁꯤꯃꯛ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ. 8729844108. ꯅꯝꯕꯔ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯖꯒꯦ, 8729844108. ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯉꯁꯤꯃꯛ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯇꯨꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯃꯤꯟꯅꯍꯧꯁꯤ. ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯐꯣꯟ ꯈꯪꯍꯟꯖꯔꯤ. ꯑꯍꯥꯟꯕꯗ ꯃꯦꯁ ꯔꯥꯁꯤ. ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 13 ꯏꯉꯦꯟꯒꯤ 12ꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯃꯦꯁ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯑꯗꯣꯝ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯍꯤꯗꯥꯟꯅꯕꯒꯤ ꯊꯕꯛꯇ ꯁꯔꯨꯛ ꯌꯥꯕꯤꯌꯨ. ꯇꯨꯡꯗ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯁꯣꯏꯗꯅ ꯐꯪꯒꯅꯤ. ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯆꯌꯣꯜꯁꯤ ꯏꯁꯥꯒꯤ ꯇꯤꯡ ꯐꯨꯗꯣꯛꯅ ꯍꯣꯠꯅꯕꯤꯌꯨ. ꯃꯗꯨꯒꯤ ꯃꯍꯩ ꯐꯪꯒꯅꯤ. ꯃꯤꯌꯥꯝꯅꯁꯨ ꯑꯗꯣꯝꯕꯨ ꯍꯦꯟꯅ ꯃꯁꯛ ꯈꯪꯕꯤꯒꯅꯤ. ꯏꯃꯨꯡ ꯃꯅꯨꯡ ꯃꯣꯠ ꯇꯤꯟꯅꯅ ꯑꯃꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯒꯅꯤ. ꯍꯤꯔꯝ ꯈꯨꯗꯤꯡ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯌꯥꯅꯒꯅꯤ. ꯂꯧ ꯏꯪꯈꯣꯜ ꯑꯃꯗꯤ ꯒꯥꯔꯤꯅꯆꯤꯡꯕ ꯂꯩꯕ ꯌꯥꯏ. ꯑꯁꯥꯎꯕ ꯑꯅꯝ ꯇꯥꯝꯕꯅ ꯃꯐꯝ ꯑꯃꯗꯤ ꯅꯔꯟ ꯃꯥꯡꯕ ꯅꯤꯡꯕꯗꯨꯃꯛ ꯄꯥꯡꯒꯅꯤ. ꯈꯜꯂꯕꯗꯤ ꯃꯤꯄꯥꯏꯕ ꯅꯪꯕ ꯌꯥꯕ ꯂꯩ. ꯊꯦꯡꯅ ꯃꯤꯡꯆꯠ ꯐꯪꯒꯅꯤ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯂꯩꯇꯦ. ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ. ꯆꯤꯅꯤ ꯑꯉꯥꯡꯕ. ꯃꯊꯪꯗ ꯕꯤꯁ ꯔꯥꯁꯤ. ꯉꯁꯤ ꯏꯉꯦꯟꯒꯤ 12ꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 13 ꯅꯨꯃꯤꯠꯀꯤ ꯕꯤꯁ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯊꯤꯕ ꯌꯥꯕ ꯊꯤꯕꯤꯌꯨ. ꯍꯥꯟꯅ ꯇꯧꯔꯕꯁꯤꯡꯅ ꯃꯁꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯒꯤ ꯍꯦꯟꯒꯠꯅꯕ ꯍꯣꯠꯅꯕꯤꯌꯨ. ꯃꯍꯩꯔꯣꯏꯁꯤꯡꯁꯨ ꯏꯁꯥꯒꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯍꯥꯟꯅꯗꯒꯤ ꯍꯦꯟꯒꯠꯀꯅꯤ. ꯃꯔꯝ ꯈꯨꯗꯤꯡꯗ ꯏꯁꯥꯒꯤ ꯏꯊꯛ ꯊꯣꯡꯕꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯕꯗ ꯀꯥꯟꯅꯕꯗ ꯌꯥꯝꯅ ꯐꯪꯒꯅꯤ. ꯅꯨꯡꯁꯤꯅꯔꯤꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯕꯒꯤ ꯂꯝꯕꯤ ꯅꯛꯁꯤꯜꯂꯛꯂꯒꯅꯤ. ꯀꯔꯕꯥꯔ ꯇꯧꯕꯁꯤꯡꯁꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯥꯟꯅꯕ ꯐꯪꯒꯅꯤ. ꯑꯁꯥꯎꯕ ꯂꯣꯏꯅꯔꯕꯗꯤ ꯄꯣꯊꯥꯐꯝ ꯈꯪꯂꯔꯣꯏ. ꯍꯟꯊꯕ ꯂꯣꯏꯅꯕꯅ ꯅꯔꯟ ꯃꯥꯡꯖꯒꯅꯤ. ꯅꯊꯛ ꯊꯣꯡꯕꯒꯤ ꯋꯥ ꯂꯧꯔꯕꯗꯤ ꯅꯔꯟꯗꯤ ꯍꯦꯟꯒꯠꯀꯅꯤ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯐꯖꯐꯝ ꯂꯩꯇꯦ. ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯍꯤꯒꯣꯛ. ꯃꯊꯪꯗ ꯃꯤꯊꯨꯟ ꯔꯥꯁꯤ. ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 13 ꯏꯉꯦꯟꯒꯤ 12ꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯑꯗꯣꯝ ꯄꯨꯟꯁꯤꯒꯤ ꯆꯥꯡꯌꯦꯡ ꯀꯌꯥ ꯊꯦꯡꯅꯒꯗꯧꯔꯤ. ꯆꯥꯡꯌꯦꯡꯁꯤꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤꯒꯤ ꯐꯣꯟ ꯄꯤꯕꯅ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ. ꯀꯔꯕꯥꯔ ꯇꯧꯕꯗꯁꯨ ꯍꯥꯟꯅꯗꯒꯤ ꯈꯔ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕꯤꯌꯨ. ꯌꯥꯔꯤꯃꯈꯩ ꯀꯣꯝꯊꯣꯛꯄꯤꯒꯅꯨ. ꯑꯗꯨꯕꯨ ꯑꯔꯨ ꯑꯍꯦꯟꯒꯤ ꯄꯣꯠꯂꯝ ꯀꯔꯕꯥꯔ ꯇꯧꯕꯁꯤꯡꯒꯤꯗꯤ ꯃꯍꯧꯁꯥꯒꯨꯝ ꯁꯦꯟꯗꯣꯡ ꯑꯗꯨꯝ ꯐꯪꯕ ꯉꯝꯒꯅꯤ. ꯂꯣꯏꯅꯅ ꯌꯨꯝꯕꯥꯟꯅꯔꯤꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤ ꯄꯨꯟꯕ ꯁꯤꯟꯐꯝꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤ. ꯅꯤꯡꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯨꯡꯒꯅꯤ. ꯆꯪꯈꯣꯟꯅ ꯊꯧ ꯄꯥꯡꯕ ꯉꯝꯖꯕ ꯂꯧꯁꯤꯡꯅ ꯅꯔꯟ ꯆꯥꯎꯈꯠꯂꯝꯕ ꯅꯨꯃꯤꯠꯅꯤ. ꯈꯟꯊꯗ꯭ꯔꯕꯗꯤ ꯂꯝꯆꯠ ꯀꯥꯝꯒꯅꯤ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ. ꯃꯊꯪꯗ ꯀꯔꯀꯠ ꯔꯥꯁꯤ. ꯉꯁꯤ ꯏꯉꯦꯟꯒꯤ 12ꯅꯤ ꯄꯥꯟꯕ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 13 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯀꯔꯀꯠ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯁꯤꯡꯃꯤꯁꯤꯡꯒꯤ ꯍꯣꯠꯅꯖꯃꯟꯒꯤ ꯃꯍꯩ ꯃꯇꯤꯛ ꯆꯥꯅ ꯐꯪꯒꯗꯕ ꯆꯌꯣꯜ ꯑꯃ ꯑꯣꯏꯔꯤ. ꯂꯧꯎ ꯁꯤꯡꯎꯕ, ꯏꯪꯈꯣꯜ ꯀꯣꯏꯕ ꯑꯃꯗꯤ ꯐꯥꯝ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯀꯥꯟꯅꯒꯅꯤ. ꯁꯤꯡꯃꯤꯁꯤꯡꯒꯤ ꯁꯪꯁꯊꯥꯟꯁꯨ ꯂꯧꯈꯠꯄ ꯌꯥꯏꯐ ꯊꯧꯔꯥꯡꯁꯤꯡꯗꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤ. ꯂꯪꯐꯩ ꯆꯠꯇꯨꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯀꯥꯟꯅꯒꯅꯤ. ꯊꯣꯏꯗꯣꯛꯅ ꯏꯁꯥꯒꯤ ꯂꯥꯏꯕꯛ ꯃꯄꯥ ꯆꯨꯝꯕ ꯃꯇꯥꯡ ꯑꯣꯏꯕꯅꯤꯅ ꯂꯣꯇꯔꯤꯅꯆꯤꯡꯕ ꯗꯥꯎ ꯌꯦꯡꯕꯤꯕ ꯌꯥꯏ. ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯖꯕ, ꯁꯦꯟꯗꯣꯡ ꯌꯥꯝꯕ, ꯃꯤꯌꯥꯝꯅ ꯇꯦꯡꯕꯥꯡꯕꯤꯕ ꯅꯨꯃꯤꯠꯅꯤ. ꯉꯛ ꯀꯜꯂꯒ ꯀꯣꯛ ꯁꯥꯒꯅꯤ. ꯆꯤꯟꯖꯥꯛ ꯀꯥꯝꯂꯕ ꯄꯥꯝꯗꯕ ꯅꯪꯒꯅꯤ. ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯖꯕ ꯊꯨꯡꯒꯅꯤ. ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ. ꯃꯊꯪꯗ ꯁꯤꯡꯍ ꯔꯥꯁꯤ. ꯉꯁꯤ ꯏꯉꯦꯟꯒꯤ 12ꯅꯤ ꯄꯥꯟꯕ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 13 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ. ꯏꯁꯥꯅ ꯈꯔꯗꯪ ꯍꯣꯠꯅꯕꯗ ꯍꯣꯠꯅꯖꯃꯟꯅ ꯍꯦꯟꯅ ꯐꯪꯉꯨ ꯍꯥꯏꯕ ꯂꯩ. ꯁꯝꯅ
ꯑꯗꯣꯝꯒꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕ ꯆꯌꯣꯜꯅꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕꯗ ꯀꯥꯟꯅꯒꯅꯤ ꯈꯣꯔꯤꯔꯣꯟꯒꯤ ꯂꯝꯗ ꯂꯩꯕꯁꯤꯡꯁꯨ ꯏꯕ ꯈꯣꯠꯄꯗ ꯆꯪꯈꯣꯟꯕ ꯄꯤꯔꯤ ꯃꯔꯨꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯁꯨ ꯑꯐꯕ ꯆꯌꯣꯜꯅꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯨ ꯃꯤꯡꯆꯠ ꯐꯪꯉꯨ ꯍꯥꯏꯕ ꯂꯩ ꯏꯊꯛ ꯊꯣꯡꯕꯁꯤꯡꯅ ꯑꯗꯣꯝꯕꯨ ꯆꯥꯟꯕꯤꯒꯅꯤ ꯏꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯨ ꯌꯥꯝꯒꯅꯤ ꯑꯐꯕ ꯊꯕꯛꯇ ꯅꯆꯥꯛ ꯅꯔꯟ ꯊꯥꯗꯕ ꯉꯝꯕ ꯊꯧꯔꯝ ꯊꯧꯗꯥ ꯁꯤꯟꯗꯣꯛꯄ ꯍꯩꯕ ꯃꯔꯨꯞꯅ ꯇꯦꯡꯕꯥꯡꯕꯤꯕ ꯅꯨꯃꯤꯠꯅꯤ ꯍꯣꯌꯥ ꯐꯔꯕꯗꯤ ꯃꯥꯡꯖꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯁꯪꯒꯣꯝ ꯃꯊꯪꯗ ꯀꯩꯅꯥ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ 12ꯅꯤ ꯄꯥꯝꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 16ꯒꯤ ꯔꯥꯁꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯏꯁꯥꯒꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯆꯂꯥꯏꯕ ꯀꯣꯂꯣꯝꯅ ꯁꯦꯟꯗꯥꯟꯕ ꯋꯥ ꯉꯥꯡꯂꯒ ꯁꯦꯟ ꯊꯣꯛꯄ ꯃꯤꯑꯣꯏ ꯀꯌꯥꯒꯤꯗꯤ ꯑꯐꯕ ꯆꯌꯣꯜꯅꯤ ꯏꯁꯥꯅ ꯇꯧꯔꯨꯕꯗ ꯃꯄꯥ ꯆꯨꯝꯒꯅꯤ ꯇꯧꯒꯦꯅꯤꯡꯕ ꯊꯕꯛ ꯀꯌꯥꯁꯨ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯊꯧꯖꯥꯟ ꯐꯪꯒꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯇꯧꯕꯗ ꯏꯊꯛ ꯊꯣꯡꯕꯁꯤꯡꯒꯤ ꯄꯥꯎꯇꯥꯛ ꯂꯧꯕꯤꯌꯨ ꯂꯥꯏꯕꯛ ꯌꯦꯡꯕꯒꯤ ꯊꯕꯛꯁꯨ ꯇꯧꯕꯤꯒꯅꯨ ꯂꯣꯏꯅꯅ ꯂꯝ ꯇꯨ ꯆꯠꯊꯣꯛꯄꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯒꯤ ꯐꯣꯟꯁꯨ ꯂꯩ ꯉꯥꯡ ꯁꯛꯄ ꯍꯩꯕ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯖꯕ ꯑꯔꯪ ꯑꯔꯥꯛ ꯂꯧꯁꯤꯟꯕ ꯌꯥꯕ ꯂꯩꯖꯕ ꯂꯧꯁꯤꯡꯅ ꯍꯦꯟꯅ ꯂꯟ ꯇꯥꯟꯁꯤꯟꯕ ꯐꯕ ꯅꯨꯃꯤꯠꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯁꯪꯒꯣꯝ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ 12ꯅꯤ ꯄꯥꯝꯕ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 23 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯑꯗꯣꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯏꯪꯅ ꯆꯤꯛꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇꯨꯅ ꯂꯣꯏꯁꯤꯟꯕ ꯌꯥꯒꯅꯤ ꯀꯔꯤꯒꯨꯝꯕ ꯏꯊꯥ ꯊꯥꯖꯗꯅ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨꯁꯨ ꯊꯣꯛꯀꯗꯧꯔꯤ ꯏꯁꯥꯅ ꯍꯣꯠꯅꯖꯔꯤꯕ ꯑꯃꯗꯤ ꯇꯧꯖꯔꯤꯕ ꯀꯌꯥꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯊꯕꯛ ꯇꯧꯕꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗꯒꯤ ꯃꯇꯦꯡ ꯀꯌꯥ ꯐꯪꯒꯅꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯍꯦꯟꯒꯠꯀꯅꯤ ꯀꯔꯕꯥꯔ ꯇꯧꯕꯁꯤꯡꯁꯨ ꯍꯦꯟꯅ ꯁꯦꯟꯗꯣꯡ ꯂꯩꯒꯅꯤ ꯂꯝ ꯇꯨ ꯌꯣꯟꯊꯣꯛ ꯌꯣꯟꯁꯤꯟꯒꯤ ꯀꯔꯕꯥꯔꯅ ꯍꯦꯟꯅ ꯀꯥꯟꯅꯒꯅꯤ ꯂꯥꯏꯕꯛ ꯐꯕꯅ ꯃꯐꯝ ꯀꯝꯕ ꯉꯝꯒꯅꯤ ꯌꯦꯛꯅꯕ ꯂꯥꯛꯁꯤꯟꯗꯨꯅ ꯑꯣꯏꯖꯕ ꯐꯪꯒꯅꯤ ꯅꯆꯥ ꯅꯅꯥꯏꯒꯤ ꯂꯝꯗꯗꯤ ꯁꯦꯟ ꯆꯠꯄ ꯍꯥꯟꯅꯒꯨꯝ ꯂꯩꯔꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩꯒꯣ ꯃꯊꯪꯗ ꯕꯤꯁꯤ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ 12ꯅꯤ ꯄꯥꯝꯕ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 13 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯕꯤꯁꯤ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯑꯗꯣꯝ ꯑꯅꯧꯕ ꯑꯁꯥ ꯊꯝꯕꯤꯌꯨ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠꯂꯝ ꯐꯪꯉꯨ ꯍꯥꯏꯕ ꯂꯩ ꯃꯤꯌꯥꯝ ꯇꯤꯟꯅꯕꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯋꯥ ꯉꯥꯡꯕꯗꯁꯨ ꯏꯁꯥꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯍꯦꯟꯒꯠꯀꯅꯤ ꯃꯤꯅ ꯑꯗꯣꯝꯕꯨ ꯍꯦꯟꯅ ꯃꯁꯛ ꯈꯪꯕꯤꯒꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯇꯧꯕꯗ ꯑꯃꯥꯏ ꯄꯥꯛꯂꯕꯁꯨ ꯍꯧꯔꯛꯄꯗ ꯑꯌꯦꯠ ꯑꯄꯟꯗꯤ ꯈꯔ ꯃꯥꯌꯣꯛꯅꯒꯗꯧꯔꯤ ꯂꯣꯏꯅꯅ ꯀꯝꯄꯤꯇꯤꯁꯟꯒꯤ ꯊꯕꯛꯇ ꯈꯔ ꯁꯣꯟꯇꯛ ꯂꯩ ꯋꯥꯆꯠ ꯋꯥꯅꯣꯝꯗꯤ ꯀꯥꯟꯅꯔꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯊꯧ ꯄꯥꯡꯕꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯒꯅꯤ ꯃꯤꯌꯥꯝꯅ ꯆꯥꯟꯕꯤꯒꯅꯤ ꯑꯅꯝ ꯇꯥꯅ ꯋꯥꯔꯦꯞ ꯂꯧꯔꯕꯗꯤ ꯁꯛꯆꯨ ꯐꯥꯎꯕ ꯃꯤꯈꯥ ꯄꯣꯟꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤ ꯃꯔꯤꯗꯤ ꯐꯩ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ 12ꯅꯤ ꯄꯥꯝꯕ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 13 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯙꯅꯨ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯄꯨꯟꯁꯤ ꯁꯤꯟꯊꯥ ꯄꯥꯡꯅꯕ ꯍꯣꯠꯅꯕꯒꯤ ꯂꯥꯟꯊꯦꯡ kayada mai pakani ꯁꯥꯟꯅꯔꯣꯏꯁꯤꯡꯁꯨ ꯃꯁꯥꯒꯤꯇ ꯅꯠꯇꯅ ꯂꯩꯕꯥꯛꯀꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯈꯪꯍꯧꯗꯅ ꯏꯁꯥꯒꯤ ꯂꯥꯏꯕꯛ ꯐꯒꯠꯀꯅꯤ ꯆꯩ ꯀꯥꯒꯅꯤ ꯊꯧꯅꯥ ꯂꯩꯅ ꯁꯦꯟ ꯇꯥꯟꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯍꯛꯆꯥꯡꯗꯤ kaya ꯅꯨꯡꯉꯥꯏꯔꯣꯏ ꯃꯔꯤ ꯃꯇꯥꯁꯤꯡꯒ ꯂꯩꯅꯕ ꯃꯔꯤꯁꯨ kaya ꯐꯕ ꯑꯣꯏꯗꯦ ꯊꯕꯛ ꯇꯧꯕꯗ ꯃꯔꯝ ꯈꯨꯗꯤꯡ ꯍꯦꯟꯅ ꯊꯦꯡꯊꯅꯕꯒꯤ ꯃꯔꯝ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯃꯥꯏꯗꯤ ꯁꯣꯏꯗꯅ ꯄꯥꯛꯀꯅꯤ ꯄꯨꯛꯅꯤꯡ ꯃꯀꯥ ꯂꯥꯝꯕ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯃꯇꯥꯡ ꯆꯥꯕ ꯑꯁꯥ ꯆꯥꯎꯕꯒꯤ ꯀꯥꯟꯅꯖꯕ ꯂꯩꯒꯅꯤ ꯑꯐꯥ ꯄꯨꯟꯕ ꯌꯥꯕꯗꯒꯤ ꯈꯥꯡꯕ ꯀꯜꯂꯨ ꯄꯪꯁꯤꯟꯅꯧ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯕ ꯊꯨꯡꯖꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯅꯥꯄꯨ ꯑꯃꯗꯤ ꯀꯤꯁꯃꯤꯁ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ 12ꯅꯤ ꯄꯥꯝꯕ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 13 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯃꯀꯔ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯍꯥꯟꯅꯗꯒꯤ ꯐꯒꯠꯄ ꯉꯝꯒꯅꯤ ꯌꯦꯛꯅꯕ ꯉꯝꯅ ꯆꯠꯀꯅꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯒ ꯂꯣꯏꯅ ꯇꯤꯟꯅꯕ ꯐꯒꯅꯤ ꯏꯁꯥꯅ ꯄꯥꯝꯖꯕ ꯑꯐꯕ ꯃꯐꯝꯗ ꯄꯣꯁꯇꯤꯡ ꯆꯠꯂꯨ ꯍꯥꯏꯕ ꯂꯩ ꯈꯣꯔꯤꯔꯣꯝꯒꯤ ꯂꯝꯗ ꯂꯩꯕꯁꯤꯡꯒꯤꯁꯨ ꯃꯃꯤꯡ ꯆꯠꯀꯅꯤ ꯃꯤꯅ ꯑꯗꯣꯝꯕꯨ ꯍꯦꯟꯅ ꯁꯛ ꯈꯪꯕꯤꯒꯅꯤ ꯏꯁꯥꯅ ꯄꯥꯝꯖꯕ kaya ꯐꯪꯕ ꯉꯝꯒꯅꯤ ꯑꯗꯨꯃꯛꯄꯨ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯅꯠꯇꯕꯗ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯆꯥꯕ ꯊꯛꯄꯗꯒꯤ ꯍꯧꯔꯒ ꯃꯔꯝ ꯈꯨꯗꯤꯡꯗ ꯆꯦꯛꯁꯤꯟꯕꯤꯌꯨ ꯀꯥꯎꯕ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯅꯔꯟ ꯃꯥꯡꯒꯅꯤ ꯃꯤꯋꯥ ꯊꯥꯖꯒꯅꯨ ꯑꯃꯗꯤ ꯈꯨꯠ ꯆꯥꯎꯒꯅꯨ ꯌꯦꯛꯅꯕꯗꯤ ꯉꯝꯒꯅꯤ ꯂꯧꯁꯤꯡꯅ ꯄꯥꯝꯕꯩ ꯑꯣꯏꯕ ꯀꯥꯟꯅꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯇꯥꯌꯣꯟꯅꯒꯅꯤ ꯅꯤꯡꯊꯧ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤ ꯉꯁꯤ ꯏꯉꯦꯟꯒꯤ 12ꯅꯤ ꯄꯥꯝꯕ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 13 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯊꯣꯏꯗꯣꯛꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯄꯥꯏꯕ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯃꯗꯤ ꯐꯝꯖꯥꯎ ꯄꯥꯏꯕꯁꯤꯡꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯨꯔꯛꯀꯗꯧꯔꯤ ꯑꯇꯩ ꯁꯤꯟꯐꯝꯗꯒꯤ ꯀꯔꯕꯥꯔ ꯇꯧꯕꯁꯤꯡꯅ ꯍꯦꯟꯅ ꯀꯥꯟꯅꯕ ꯐꯪꯒꯅꯤ
ꯂꯧꯃꯤ ꯁꯤꯡꯕꯤꯁꯤꯡꯁꯨ ꯑꯗꯨꯝ ꯀꯥꯟꯅꯒꯅꯤ, ꯋꯥꯠꯇ ꯄꯥꯗꯕ ꯐꯣꯟ ꯄꯤ, ꯋꯥꯈꯜ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯒꯅꯤ, ꯆꯥꯕ ꯊꯛꯄꯁꯨ ꯏꯍꯥꯎꯗ ꯍꯥꯎꯕ ꯃꯇꯝꯅꯤ, ꯑꯗꯨꯕꯨ ꯃꯤ ꯇꯤꯟꯅꯕꯗ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ, ꯃꯤꯑꯣꯏ ꯈꯔꯅ ꯑꯗꯣꯝꯕꯨ ꯆꯤꯡꯊꯨꯅꯕ ꯍꯣꯠꯅꯔꯛꯀꯗꯧꯔꯤ, ꯃꯔꯨꯞ ꯊꯥꯖꯔꯨꯅꯨ, ꯃꯍꯨ ꯆꯥꯎꯕꯅ ꯌꯦꯡꯊꯤ, ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯩꯌꯨ, ꯄꯥꯝꯗꯕ ꯅꯪꯒꯅꯤ, ꯂꯧꯁꯤꯡꯗꯤ ꯆꯥꯎꯕꯅ ꯑꯀꯣꯟꯕꯗꯗꯤ ꯃꯥꯏ ꯁꯣꯏꯗꯅ ꯄꯥꯛꯀꯅꯤ, ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩꯒꯣ꯫ ꯃꯊꯪꯗ ꯃꯤꯅ ꯔꯥꯁꯤ, ꯉꯁꯤ ꯏꯉꯦꯟꯒꯤ 12ꯅꯤ ꯄꯥꯟꯕ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 13 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯃꯤꯅ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯗꯣꯝꯅ ꯑꯆꯧ ꯑꯁꯥꯡ ꯑꯃꯗꯤ ꯑꯉꯝ ꯑꯊꯧꯁꯤꯡꯒ ꯃꯔꯤ ꯐꯅ ꯂꯣꯏꯅ ꯇꯤꯟꯅꯕ ꯉꯝꯂꯕꯗꯤ ꯑꯗꯣꯝ ꯀꯥꯟꯅꯐꯝ ꯈꯪꯅ ꯀꯥꯟꯅꯒꯅꯤ, ꯑꯇꯩ ꯁꯤꯟꯐꯝꯗ ꯂꯩꯕꯁꯤꯡꯒꯤꯁꯨ ꯍꯟꯗꯛꯀꯤ ꯆꯌꯣꯜꯁꯤꯗꯤ ꯑꯐꯕ ꯑꯗꯨꯝ ꯑꯣꯏ, ꯃꯤꯅ ꯑꯗꯣꯝꯕꯨ ꯍꯦꯟꯅ ꯄꯥꯝꯒꯅꯤ, ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯒꯅꯤ, ꯑꯗꯣꯝꯒꯤ ꯋꯥꯗ ꯇꯥꯅꯤꯡꯒꯅꯤ, ꯌꯦꯡꯅꯕ ꯃꯔꯨ ꯂꯨꯛꯀꯅꯤ, ꯑꯐꯕ ꯊꯕꯛ ꯊꯧꯔꯝ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜ ꯄꯣꯛꯀꯅꯤ, ꯑꯗꯨꯕꯨ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯆꯦꯛꯁꯤꯟꯕꯤꯌꯨ, ꯌꯦꯡꯅꯕꯁꯨ ꯁꯣꯟꯗꯦ, ꯑꯅꯝ ꯇꯥꯟꯒꯅꯨ, ꯂꯥꯏ ꯒꯨꯔꯨꯅ ꯅꯤꯡꯊꯤꯅ ꯆꯥꯜꯂꯤ, ꯈꯨꯆꯥꯎ ꯊꯥꯕ ꯌꯥꯒꯅꯤ, ꯌꯀꯥ ꯍꯦꯛ ꯐꯪꯕꯒ ꯅꯗꯟ ꯇꯥꯁꯤꯟꯕ ꯌꯥꯒꯅꯤ, ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ, ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 13 ꯏꯉꯦꯟꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯐꯣꯟ ꯈꯪꯍꯟꯖꯕ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯤꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫